Governor lakadaba tidim lambi paringda miyamna khongjang sangsinkhre police ka muknaba thokre. Governor makhagi lambi chatpa ngamdabadigi airport ge kangla faba helicopter da laklaba matungda rasbaban yaukhre. Amasung Makatana BJP na lengak labadi India hogot pangamloi taba phibam amada soidala laklagani haina All India Kisan Congress ki Chairman Supal Singh Khaira na haikre. Kurumjari ISTB ki nimidawar pung manga gi pau miyeng tabiri basing taramna oksari hoji fabagi mariba pau sandona pizari. Gwaltabegi thogdog yaningdaba phongdog tuna governor na miyamda lale haizagadabani chief secretary DGP amadi security advisor pham thadokodabani natraga transfer togodabani haiba demand tawraduna chatharakliba miyamgi khongjang makha chatharakpu oina ngasi Delhi dagi Imphal da Manipur gi governor Ajay Kumar Bhala amadi chief secretary PK Singh Imphal airport ta thunglaragani tabadagi masing yamlaba miyamna tidim lambida thoraktuna khongjang sangsinkhre Khongjang sangsileba sing laksinaba honabada security force singa muknaba thoki adumaku ka hena pamdaba thogdok thoktanaba police na section thorang lokhatkhi ngasi nimit jungba matung Manipur gi governor AK Bhala halaglagani haiba tabadagi miyamna nimit jungbadagi hauna lambi asida thoraktuna khongjang asisa thaba horakhibani Governor Imphal airport ta pung ani minini fuda thunglakhi adubo miyam ge khongjang leibadagi helicopter na Imphal gi kangla fawa laklaba matung Rajbaban da thungki ngasi jangsin kiba khongjang adugi matangda kokomi women wingi convener RK Tharak Sanana Gwaltabi da thokiba thogdo adugi matangda Manipur ge governor na Manipur gi miyamda lale haijagadabani makhata na miyamda lale haijadrabadi Manipur thugaina ba governor su khujil thorang tawrabra haibasi miyam gi singnabani maram aduna lale haijadriba fawba miyamna akan makhongjang sangsin khigani haiki Governor da koi na pi ki 48 hours ki akoi matam amaka thajain 48 hours ki manung da nasana Manipur ki people sing da ai soi gre lan ken apology tau hai bane ma karim bau pakhum phangde aduga karigumbam ta su akoi gi moi gi official sing site chu amata hayak tapsin maram or kan nga chi akoi gi Manipur ki people sing akoi imai ben sing aduga satra sing karikir punal koi ima sing ko ko mi gi thomi sing punna ngasi governor na ngasi lakpasida akoi ngasi gi airport road sida akoi na process tau jari ni maram di akoi antin unless mana karigumba maki pakum se sapchana ai soigre aduna aina tawgiba thabak to natraga ai order natraga ai makhada tawriba singdo ai yengchalani ai soigre mayamna ai soigre haiba waise mase haidri phawdi akoi adoma khongjang che akoi changthan gi nei ngasi gi sina chu loiba oiroi Kaisampal masindagi airport fabugi lambida mafam adugi mera paibi CSO amadi mahiroi kaya tholaktuna Manipur gi governor Ajay Kumar Bhala na lakadaba lambi paringda security advisor chief secretary DGP resign togodabani amadi government of India na Manipur thugaina bkhonaba yaroi haina thaba banner kaya galoina na miyam na ngaidun leinakhi adubu governor na hariba lambi paring asida lakpugi mahut airport gi sopar da kangla da sakhibabu lambi paring asida leiriba miyam na pendaba kholau kya lauki Kaisampad masinda hanadigi governor lapang ngaiduna leiriba miyamna helicopter da governor na chatkiba asina takpudi Manipur haiba wahai asi muthalu haina order tawriba asi governor na soidana oiramgani mahak maral leibadigi lambida lakpagi mahut helicopter da oina chatkibani governor gi thawong yaningde we condemn governor matik sadraba governor masagi maramda hankhro haiba kholau kyasu lauki Manipur ki governor pagi mayum maramdam dilina abigara Tungda Manipur ge governor Ajay Kumar Bhala airport gi apik pa helicopter amada kangla phawba pairak Rajbaban yaukhre mahagna kangla phawba helicopter na laklaga Rajbaban phawba yaunaba honabada security gi akan ba section thorang lakutuna singjamai rom de gi lakpa gari sing marang khomda thingke konung mamang kai sampar amade kangla western gate mamangi mafam singda police barricade singna lambi thingjenduna masing yamla police amade security forces singna akan ba section thorang sing lokhalaba matungda Manipur ge governor kangla degi Rajbaban da thungki
Manipur ke governor na Manipur miyam ki ihul khangdana tauge yauna tauge matagum Michel amagum ne helicopter tolaga chatkiba asi sangsiliba miyam gi khongjang asi gi mai pakpa amani haina kokomina haide Manipur manungda Manipur thaba yaroi haiba gwaltabi thodoki warep adu Governor na miyam da lale haiga dabani haina sangsiliba khongjang asi gi mari lenana kwa kathel da pangthopa paugi mifam da kokomigi ko convener in sas w second na wafam asi khongdokibane Manipur ge miyam na gwaltabi thodoki warep ki matang da thamoi da penadriba si governor na themjin bigani haina khalamba adugi ona taina bo oina ngasi Delhi dagi lakpada Imphal airport gi helicopter tolaga Rajbhavan chatkhiba asi Manipur ge miyam na thajaru dabane thawng asi miyam da usitaba amadi karemna bani haina akanba muong da yaning da utli mahana makhata na Manipur da hayeng dagi hauna larik laisu ana layeng amasung essential servicing natana central institutions sing thingjin bagi khongjang sangkhilagani haiki loinana district sing da DC singi kuthang da memorandum sing paksana pisilagani haire hayeng sangsin gaduriba central institutions sing thingbai khongjang asida miyamna sagot minaduna punna thabak tominasi haina paujelakli Governor Ramana, Adum Michel Mo, the Chingani Habasa, a quick Kokomiamadi Manipuri Miam, a quick Tajarude, Governor Hiluguta Tongakanda, Maki Makada Leriba, Maki Praja Chingasibo, Mahana, Temagi Mota, a quick Karim Nava, Ushitoi the Bagi, Monga Makamana Chatabaisa, Kokomina Yamna, quick Contemporary, Amadi Adum Lava, Maki Seliba Adum Lava, Michel Sa, Masia quick Pang the Bagi Adum Lava, Governor Ramani, Masi Sangsaliba, Conchalanchina, Aroibanate, a quick Hayangsho Makatana, Manipur. Governor na apology to the Poboda, Ladiba Manipur, Ladiba, Central Institute Sing, a quay Kingshan Bagi Kongjang Sanction Jagani, Amadi, District Tongama, DC Singi Kutanga, Imachina, Adumaba Memorandum Pibaki Kongjang Singasi, Manipur Tongama, District Singasi, the quay, Soil Sanction Jagani, Hayengi, Pantoka Riba, I quayna, Makatana, Adumlaba, protest Ase, Masidagi, I quay, Miame, Hen Corporation Peter Kanda, I quay, Punna, Tabak Tominabagi, Laba, Kokomiama di Manipur Miamna, Puna Sigum Koi, Taunaba Honorada, Mayam Punamak, Sajo Pidio, I will approaching a Sizo Tamjari. Kokomina Manipur gi governor na lale haizagadabani haina demand taruda sangsiliba khongjang sagoladuna ngase wangjing gi akoibada leiriba mera paibi sing more gi IDP sing amari UMO thobal gi thomi sing na thobal athopam arong thongdegi athopam kaithela phabo rally ama chatuna DC da memorandum pisin khre India lengana Manipur muthatna ba khona ganu Manipur ge governor khutakta resign tagodabani Central Forces sing hankro haina thaba banner sri naduna chatkiba rally adu thobal DC office tamna lakpada yamlaba security personnel sing na Topom Katil da Tatuna, Tamki Amade, Mute Karasu Kangatuna DC Tabal, Hanakamai, Bo Una Naba Tazin K. Nosigi Kongzang Adu Saruk Yakevi, Santi, Kobi, Mera Pabilu Singbi Amana, Sai Ani Hanjelak Laba, Kanglup Kilan, Asibo, Losinba, Yabuwa from Amata Ngasi Power Indiagi, Prime Minister Amade, Ngasi Maksuleba, Manipur, Lengaktegi, Hirakpa Laitre, Adubu Manipurgi, Governor Yauna. Sinduna Pangtopa Sirwili Adubo, Yauba Satpa Pamusinga Tongba, Garida, Manipur, Haiba Hai Yawi Haibagidamak Ating Mapiduna, Jalan Kidava, Haibasi Manipurge, Mama Ovikayana, Yamna Pende, Ipaipu Kayage, Tawaigi, Ponta Oikraba Amade, Sahil Singh Kayadege, Ngakuna Tamlakiba, Manipurge Saktam, Masjid Amma Faba, Kahenba Yaroi Habamiami Kola Wadu, Desi Tabal Hana Kamigi, Mafamda, Pongdo Nabagi the Magda district Asige, Mapi Mapa, Wedeba Tabal Disige, Mafamda, Pien the Bakaya Asi, Pongdo Po and Rally Asi, Chatpani Fongdoraki. I quite Puari the Gileglaba, Ipai pushing the Tambiramba, Manipur Kanana Honabada, Asukimati, Ipai pushing the Wabiramba, Adugi Suron Zarol, I coina Ngasi Manipur say Mutakiba Habase, Tungi Yumbirel or the Kadaba Isai Susina, Equibu. Puarida, Asukimati, Aikoigi, Mama Oibi, Lajeriba Paza, Ama Oni Hinjeriba Koibu, Mokoina, Tamoida, Adukimati, Kaina Hingorani, Haiba Wakalogolina, Mama Oibi, Koinangasi, Disida, Aikoigi, Wapam Sinsi, Aikoi Wakatsage, Haiduna, Laksavan. Kokomi Miyang Makada Mete Council Morina, Sinduna Langul Gambilas Zone 3, Alternate Housing Complex Relief Camp the Wakami from Pamkre, Wakami from Aduda, Moria Madisur San Pudegi Lanje Lectuna, Mafam Aduda, Sangda from Lodiba, Miu Sing Saruk Yaki, Wakami from Aduda Saruk Yakiba, Inmet Marangtem Asaranina, Mamang the Palma Bizipilangana, Lanjan Riba Miu Simbo Masamasagi, Mayumda, Hanjil Hanba, Ngamhandaba Adu.
February thadagi lamdam asida PR lengak lakpadagi praja miyamna mayuknariba awabasing kokpaga loinana lanjena duna relief camp ta leidaba miyosingsu masa masagi mayumda hanjinba ngamlagani haina panaramba adugi ona tainabada lamdam asigi pawmisingna urkhulda pangthokeba siroi festival da pawloba chatpada tomba gari aduda Manipur haina thaba adu lengaki makhada leiba security force na mahut Manipur gi governor na tumina lesson basi yaning di haike India government para padagi kitang hong bahara kadi no may kap na handa ba number 1 da si kapta ni makoy na hong mapurak pa India government na no may kapo haraga kapa no haraga kap ta boy ta kadi buki sing se India government gi makha dale ha ba se makoy na sana ba India government sana ba ha ba si makoy loy na khange adu na ngasi pan biri ba khoi gi governor gi na kong yok na ba ai hang na ngasi gi pin media gi khuthang da ai gi pen da ba kholaw di Kanino han magtada akhoi leiba Manipur ki solution se amtang di mangna mayai de lega injang goi mina mayai de lega haraga amtang chapma da bieng de yen haraga ani makki sangai na biba amadi ani subada lanche leiba khoi puna makpu mayak sagi mayum da halan bi haidula kasi print media ki khuthang dai hangna gomna ki mayum nakong yong na chin jali tungda lamdam asida popular government ama lehello lengak haitaba governor pham thadu mathau masakhang daba DGP chief secretary amadi security advisor khudakta pham thadu haiba kholauk su lauki mission dikai naiba chief secretary resign mission dikai naiba security advisor resign athum matamda khudi popular government ama athum matamda khudi popular government ama All Manipur United Clubs Organization Amuko Pari Labor Mara Paibi Apunma Manipur All Manipur Women's Voluntary Association Ama Wova Committee on Human Rights Kohar Amasung Manipuri Students Federation MSFK Lacing Maka the United Clubs Organization of Bisnupur District UCOVID Mara Paibi Apun Malu Bisnupur District Mapal Ama Wova Bisnupur Branch MSF Bisnupur Branch Nasinuna Ningto Kongkaitil Amadi Morangda Manipur Mutanaba Honoriba India's policy Mayukta Human Chance Shamduna Amadi Kolau Laudna protest tawkre Manipur mathapa yaroi haiba kholaw laudna khongjang sangsin ki India lengakna kanglu furup singbo khaibung khaidoktuna hana suna hanba amana amabu akitu jungba pokna hanba leptaba thawong kaya makhoge forcing sina duna thokali thodoga suna Manipur apunme ge sakta mamadi punne hingminari ba nungsi sanabagi marida sauna yakhai thingai ba thokali malemga sakot thorang kaya asida yahun bibagi mahur namthaduna thambire Loiba naidaba irang thokale amadi hena thoknaba sille ngasidi akoi punamak asibu khangmina duna punna thengnamina mathau tare irei pakpu thugaina ba honoriba singi mayokta punna lepmina duna akanbi ihau sagatmina ba haiba asina hauzik aikoi gi manga tariba thodang oire kanglu furup naidana punna thengnamina na ba thodang laurasi haiki Manipurda lomi singa thengnariba khudong sadaba amadi Makoina Putoliba Potok Sing Hiena Potok Putok Nabugi, Pandamda, Nomagi Oba Lomusingi State Level Convention Ama Kontozam Yasigi Manung de Leba Awangziri da Pangtokre, Manipur Pradesh Kisan Congress Nationally Impal Westki Kontozam Yasigi Awangziri de Leba, Ima Kabokong Laidami Community Hall Pangtokiba, Torum Aduda, MPCC President MLK Mega Sandra, All India Kisan Congress Ki Chairman Su Wedeba Hani Opposition Leader, Punjab Ki MLA Supal Singh Khaira, All India Kisan Congress Ki Vice Chairman Organization Akhilesh Shukla, All India Kisan Congress Manipur INSAS National Coordinator Rizwan Raza, Chairman Kisan Congress Punjab PCC Kiranjit Singh Sindhu, MPCC Kisan Congress ki Chairman Rasam Nando Amadi ex-MP, ex-MLA MPCC Office Bearer Singh Susarup Yaki, Tauram Ajuda Supal Singh Khairana, Manipur Tholiba Kanglup ki Irang State Lengakna, Losin Pam Toi, Prime Minister na violence asibu yengduna leiri, Mahak laga yangsin pam thokpani Athubada Justice Topam Toi, India Lengana Policy Amata Paikate, Lomu Singna, Ire Park Asi Ngaklebane, Ina Kunba Masa Singidi Imungda Kumai Yangaga Leire, Lomu Singi income Yamna Nemi, Maramasuna Makuina Bang Tiki Loan Lobagi, Kudong Saba, Pangbo Wali, Narendra Modi Lengak Asi Ko Oppressing da Sagotuna Leire, Makata na Bizi Pina Lengak Paidabadi, India Sakotpagi Mahuta Hagot Pangam Luidaba Pibam Amada Swedana Lak Lagani Haiki. I would say that over a period of time, the states should have been strengthened. Manipur or all the other states of India.
We should have gone in for a more federal structure, more autonomy to the states. Unfortunately, instead of giving more powers to the states, the government of India has centralized everything with itself in Delhi. They make our education policy, what our children have to study. They are not bothered about our culture, about our sacrifices. They are telling us what our health policy should be, labor policy should be, the taxation policy, the agriculture policy. Therefore, everything has been hijacked by the government of India at the national level. I would say literally antagonizing the people throughout the country. Manipur Congress ki sange Chairman L Nandona Lomi haibasi asuki matik sawi Lomi singna phau puthok trabadi aikoi chara hiangani state lengang Lomi sing muhanthana yengbiri Manipur da hauzik ki mihut oikraba sing social worker gi thakta hantarakle miyam gi khalaga thabak tausi haleduna lakadaba sahi singda BJP ki lenga makhata na thamlabadi Manipur si maming phawba ta daba yai lenga asin Lomi sing wekai kumnabadi ladaduna phangmam thokpa sing phawba pidri haike MPSC ke president ke Megasandrana center amadi state ta lenga liba BJP lengak na Lomi Singh yai patharang amata paikhatri mahi marong puthok liba sing Lomi Singh hak BJP namatdi double engine government ki makhada aikhoi wana khangdi India lengak na Lomi Singh damakta pirakba scheme amadi chakthung khudimak BJP ki paliba lengak na haukiba saidi singani kungani thoidegi mattuna lak liba sida Lomi Singh asa lenga asidagi kalisu leitre haike tharamatu da konthozam AC gi manungdagi lakpa khangalaba Lomi lising amaga chawnga romda low over the sinanaba urea harbek amamamsu lemna yantoki Sen ko rin mo pagkatwa head po tongwa ali ko magna ng ginamata wasi lawbi sing na using ginamata ali ko waham kaya puro rai se wasi convention na sila ko kani so Manipur ki biya kulimat Manipur ki district kulimat ka sing tam nei ko Manipur ki praja kulimat ka ai ko ki farmers ki policy me am generally haida pipu kulimat pacha ai tam lamba bank account to ang ta paisa hap lamba ama subai pakai sa lamba kisan me am lobi me am sina ari kumba state ka sa to bukhal kani haida ki ase pan haja batuni masigi conference se thokko ba masigi conference se logo bi wari Zenims the PG Toliba Mahiru Singh P Kanghen Hengalakpada Yaning the Bafong Tuna Residence Doctor Association Zenims na Zenims ki OPD mamang da ngasi suwakat kongjang sangsun kre sahi ani gi mamang dagi fee hengat pagi order asi tholak padagi Mahiru Singh lising ni kun gamari ge January dagi hengat pi dana ba haija duna lak laba sumali lena ba authorities sing na ta dana hana sahi ahum da lupa lak ama loram badu lupa lak ahum da hengalakpani kongjang asi gamari lena na Resident Doctor Association ge Vice President PG 3rd years tamniba Dr Rakesh Angomna haukiba tang kun ga mathoi degi hauna khongjang jangsil labasu lenga ke maike degi matik saba thabak lakulak tabana PG Residence Dr Singna emergency OPD routine investigation ge thabak sing athing bat thambani hairi lebaki irang sida RDA gi khongthang asi miyamda akai ba lak loidra haina paumisna hangbada kadigumba akan balaipa ki irang leiba taragadi PG Dr Singh hanugumna adumak mathau tawgani haina phongduraki PG Dr Singh khongjang sangsilabasu Zenemski leidiba junior residence senior residence consultant Dr Singh di hanugumna adumak mathau tawri PG Mahiru Singh examination tha anigi manungda leibana Mahiru Singh dasu akai ba pidana ba PG tawbagi fee hengalakdeba asi hana sahi ahumda lupa lak ama loramba aduda hanthabiu haiba demand asida mailena bu authorities singna miyang sangbiu haina puning singsilakle Lebaki irang hajik akoi demand ko mi aduga Manipur situation bab ta jai doctor moina akoi di lebak myam gi seba tawgen thokserak pani adu akoi demand asi ju thani tangai re akoi third year exam tha doba PTO hire ani aduga akoi laik pa dawsu lei thani tangai re bani na hajik TO hire trikan sida sahi ani ngai jarak pani moina strike tawgono na akoi sum taraga in a legal way da tapna ngai jaram me yarak tabdagi akoi si tokjabani aduga casualty shutdown OPD shutdown hai je akoi doctor se akoi si jenim sida lei se JR PG SR consultant lei jai akoi PG hire section du tang akoi gi tang demand do phangnaba akoi tang handok chabani atopa intern JR SR consultant na di adum mathau do tawri aduga lebaki irang se kanjal agadi akoi adugi su drop ama tawra thamjarame khudakta akoi pendabaduna ama thamaga su emergency service adai patient nari ba kholiba akoi lo yawgani mayam sida dum phami je casualty silai re adum yawgani khoi Residence Doctor Association Jenims na
Fee sada sahum hengalakpa yaningdaba phongdoktuna emergency service OP dina singbagi mathau leplaga wakat mifam phamduna khongjang sinbagi saruk amu oina wakat mifam saruk yakiba singna wakat khongsat satki Jenims campus manungda satkiba wakat khongsatta saruk yakiba singna maram sadana puba thama ngamloidaba fee hengalakpa yaningde achuma wayel pio Dr. Tamba fashion tobanati haiba kholau singlauki Sangit Natak Academy gi award thabada online kuthangda artist masa masa na thaba yaragani haina Manipur State Kala Academy gi Secretary Su Oriba Art and Culture gi Deputy Secretary Sunanda Thokson ngasi Jawaharlal Nehru Manipur Dance Academy gi Mantab pangtukhiba All Manipur Arts and Culture Students Union Amexu gi kundaruk subamapok kumon amadi athoiba lamjing lamtak Amexu award yentupagi tharamda phongdokre tharamaduda JNMDA gi Director P Bilas Amexu gi President Koizam Premkan Maiten singmana saruk yaki tharamaduda tongan ba art form taraga mapanda asoba thaudang lauduna thabak toriba oza taraga mapanda athoiba lamjing lamtak Amexu award kosinaduna ikai khumnabasu utki Sunanda Toksomna Makata Kibada Hana Sangit Natak Academy gi award thaba asi Hana award phangkraba artist amagi kuthangda award tharambana award phangba yaba artist kaya award phanghaudabagi nungaitaba kaya thengnaki asigumba nungaitaba kaya asi thoktanaba artist singna masana online gi kuthangda biodata natragana biodata tharaga apply toba yaragani hariba khudongchaba asi artist singna phangna bohona haningi Manipur ge tongan art form kaya leriba sing asi horokreba mahiro singda Kangal laga tungi mirol na hojik leideba oza singi kudung ilaknaba honaba oina mahiro singda tongan ba art form sing utpagi thabak sathaba haure haiki ai isase kanano khange hai taragadi aina leiba akoi art form sing sina piriba sigi meaning sida lakliba history ai tradition club se aina khangba amandraka oi mapan magi mi ma laklaga su aina ai kana mana su he ubaganda akoi kari ye handoi no hairagadi ai heritage ai kamla utkani Govindji temple utkani ai artist natraga su artist ki wana tabada is in every akoi Manipur ama oina ai lamgi kala sanskriti ai art and culture khangba haibase darka oi Yumgi Mangolda hand grenade ama langsilamadagi mi painaru haide police tagi phangwa pawge matung ina thodok asi ngarang namidang chawrang na pung 13 minute ni phuram tarakpada Phawak South Ikai Police Station gi manungsan leiba Kwakta Gram Panchayat ki Kwakta Tera Khongsang bi ward number 1 da leiba laikhidraba MD Abdul Halim gi masanupa MD Abdul Qadir gi yumgi Mangolda sakhangda basinga thanambani haide kanana kari maram gi damakta hand grenade asilang silam libano haiba khangdri haide nakalamaramda thodok asibo Kwakta da leiba CSO singmaru oina All Kwakta Youth Voluntary Organization Kwakta All Kwakta Coordinating Committee Jamia Utul Ulma Bisnupur amade Anjuman Isla I Mustra Kwakta na akan mamuongda kandem torakle Haukiba megi tang kunga marida ibudo thangjing moirangi lai harau bagi thogol toba lakiba singi maraktagi moirangda leibani haiba aerobic center amagi team amana ibudogda utkiba thogolda kanglun kaiba yaukiba adugi matangda hojik Manipurda wathok oinanaba honaba manba thawong kaya chathalagdiba asi makhatana chathabidanaba ibudo thangjing seba mandalgi makedigi appeal torakle ngasi ibudo thangjing laikolungda pangthoba pawgi mifam amada thangjing seba mandalgi mahut siladuna member PS Nilamanina Thaudo adugi matangda numit aduda thogol phangkiba recep NC morangi members singna ibudo thangjing phamnaiba charap loisang amade thangjing seba mandal ge miyo singa punna wakhal taminaduna matungda megit ngarang megitang kungamanga da recep NC gi makedigi media gi thongda leibak miyam khangna sengdok hankiba laikhrabani makata na hiram asigi matangda media amade social media da nainabagi wafam toklasi hainasu appeal torakle thodok sing asi makata na thoktana ba thangjing seba mandal na honari haina mahana makata khi Ibudau thangjing moirangi laibungda furup amana atopa furup amagi matau tamduna jagoi sabana singba athingba thamduna laklibani adubo haukiba mege tang kunmari da aerobic center amana haijom amadi mayek naibi setuna jagoi khutek katkadra khanjarubani adubo
एरोबिक सोंगलकपदगी थिंगदुना मपुंग फाना सोंहनखिद्रबनी लोइनना इंगु फमनाइबा सैराप लोइसंग अमदी थांजिंग सेवा मंडलना लाइबुंगदा कौखतुना लेबाक मियामदा मीडियागी खुथांगदा सेंदोक हनखरबनी प्रोग्राम कमिटी नसु असिगुंबसी मखा ताना थोक्तनबा होनजरे मरम मदुना हिरमसिगी मतांगदा मखा ताना सांगथबिदनबा थांजिंग सेवा मंडलना लेबाक मियामदा मीडियागी खुथांगदा अपील तौजरी थासिगे कुंदा सिरोई फेस्टिवल हौदोपगे पावलो बसतपा पामुसिंग टोम MST गे बसता मणिपुर थारदी सतपा यारोय हाइना इम्फाल उरकुल लंबिगे ग्वालताबीदा लेबा मरिसुबा महाराजमेन अथिंगबा पीबता नतना मणिपुर हाबा वहाई खुमजिन हनकिबगी थौदोक अदु मणिपुर गे आइडेंटिटी वो सिंगनबनी हाइना ngasi मेटे काउंसिल मरिन सिनना वांगजिंग कोदोम पोपी स्पोर्ट्स कॉम्प्लेक्स ता मोरेदगे लांजना दुना लेरेबा सिंगना वाकम मिफम चथखरे थौदो अदुमक मणिपुर गे गवर्नर ना मियामदा लाले हाइगदबनी चीफ सेक्रेटरी डीजी अमसुंग सेक्रेटरी एडवाइजर फम थादोकपा नत्रगना खुदकता ट्रांसफर तगदबनी हाइना डिमांड तौरी मेटे काउंसिल मोरेगे प्रेसिडेंट एम थोइबना हौकिबा सेलिसिंगनी कुनगहमदोइगी मे अहुमदगी हौरखिबा खुसेमगी इरांग असिदा अवाब ताराब रिलीफ कैंप सिंगदा लेबा सिंगना करंबा नुमिता तंगदु लैताबा लाकटगे हाइना गाइनरी ngai चरेक असिदा सेंटर दगे थारकलेबा मियोसिंग असिना अनोब खुसेमगे लान अमा अमुक थोकनबा होनरकलेबा असि अकन ममोंग यानिंगजे पिया लाखरबा मतुंगदा मियामना इंगतपा लाकलगनी हाइना खंजरुबा अदुगी ओना तैनबदा हंदक सेंटर अमदी स्टेट अनिमकी अयाबा अमगा लोइनना गवर्नर मसा यावना सिलिबा सिरोई फेस्टिवल अदुबु यावबा चतपा पाउमी खरदा ग्वालताबीदा चथरखिबा थोंग अदु नहौनना खुसेमगी लान अमगिदमक से पाउ पीबनी हाइरोइदबगी मरम लैते मसिना ताकपदी PR थमलगा इरांग असि लोइसिनगनी हाइबिगी थाजब अदु लेरक्त्रे सेंटरना हिरमसिदा निंगथिना यंगसिनबियो पॉलिटिक्स तोरिबा पॉलिटिशियंस सिंगनसु यंगसिलो मरम मसिना ग्वालताबीगी थौदोक अदु मणिपुरगी गवर्नरना कुमना यंगसिनदुना मराल लेबसिंग अथुबदा चराक पीबियु हाइखे लमदम असिगे मयेक मरोन थाबासे लौथोकदौबनी अदुगा चलु हाइबा तारगदी मदो इरांग थुंगनबा बाटोन तौबने जखै पुनमना खंगनबा वफमने मदुना गवर्नर अथुबा मतमदा कनाना सिलिबनो कनाना ऑर्डर तौरगा हारिबो वफमसी थमिबनो हाइबासे थिदु अकांदा मतिक चाबा चरक पिबियु नत्रबदी मसी गवर्नर के खुजाउ हाइबासे मोरे मियामना सोइदन लौजगने हाइबो वफमदि थमजगे मरमदना मतम लैरिङैदा मणिपुर मई हौद्रिङैदा मणिपुर शांति ओइगने अदना अचौब दायित्व लौबा गवर्नर अमदी मसीगी दायित्व लौरिबा खुदिमना मियेंग चंगबिरकांदा तंगदु लैताबा मणिपुर अम ओइननबा होनबियो हाइबा वफमसे ngasiगी वफम मसीगी तंगासी लौजरगा थमजगे MST की बस मणिपुर थारबदी संग यारोय हाइना थोकिबा थौदोक यानिंदबा फोंदोक्तुना ngarang numitang kabo waksinge mera paibising mera gi rally satkre mera rally adu ibudo loya lakpa harabung kabo waksing legi hauraba matungda sabal lekai fauduna tidim lambi taraba matung nambol kathil legi halaktuna ibudo loya lakpa harabung kabo waksing de losinke hauji paugi marakthon aten break ama lominasi मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप I मिंग अहिबमजित कुमार सिंह नीट UG 2022 एग्जाम दा मणिपुर की ओइना स्टेट टॉपर ओइरकी एंड आई एम अ वेरी प्राउड स्टूडेंट ऑफ कॉमेट कोचिंग इंस्टीट्यूट होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै चासिनरी अदुने हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहल्लक्ति खुदिंगमक सिबु ngakthokke हाइरबदि जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल
Break tungda makha taba pauda ngasi humni marini asigi manungda Manipurda anoba ahongba ama soidana laklagani haina pasoi asigi MLA sapam kunjake sorna gari awang lekai de leba gari youth club nasunna gari youth club ki sahi humpu subagi diamond jubilee celebration ge thoram da phongdokre ngasi gari youth club nasunna pangthoba diamond jubilee ge thoram aduda all Manipur working journalists union ge president Asem Bakta gari youth club ki president Phamdon Prema Mangangsana atoi mithulan singh oike thoram asigi mari lenena gari youth club ki thau puramba amade Hojik Toliba Irang Asida, like Hidrabasingi photo the Miyama Lais to Katuna Kai Kumna Utpaga Luinana, Gari Youth Club Ki, Diamonds of Liga Marie Lenana, Yungba, Ningsing Yumbi Amasu Maikum Hangdoke, Taramasiga Marie Lenana, Ima, Singba Lema, Award Tongan Tongan Bahiram da Mitoi Mihalaba Mui, Ahumda PK, Glabasina Kwanba Mapam, the labor class tier number 12 da Mark Wang Pangba, Mahirusing the so, Kudol Piduna Puning Tawad K. Amsuge President Asem Baktana, Club Hiber Sige Togdang Yamachawi, Madam Aduna Club Sing Asibu Mapangal Kankat Hanba Yamnamatok Tai, Gari Youth Club na Pangchopa Tabaktaram Sing the Mai Park Po Orisano Haike, MLA Sapam Kunjake Sorna, Hauzik Manipuda Tog Lebasahi Ani Helak Labiran, Asi, Luisenba Pam the Bamui Kara, Lairabra Habigi Singnable Laire, Ngasi, Humni Marini Asida Manipuda, Anoba Ahomba Amaswedana Lak Lagani, Club Amagi Taugai Asi, Club Ke Sanglen Hek. Yung Yobaga, politics story ay isa su club singda sanglakpada marup mapang amadi masamanaw ama oina kanbiyo MLA oina ubigino club yarot lagadi miyoy kudimak misang mikay nairusi politics su togdabasu yade politics togsi hairabadi election mayada togsi club nalekay ke sakot thorangi thabak tobada ay koy amatu oina punsinduna thabak tawrabadi sakot pangamgani gari awang lekay ke sakot thorangi thabak paikhanaba tha ahumgi matam pibiyo thabak to onthoknaba honagi haiki अखोई नाथोई नुवा थमजाउजर मदो अखोई रोल मॉडल एमएलए मोइ जे राज गुलाम मोइ जे प्रकार रोल मॉडल व प्रकार बियो अनि तो मैचिंग वन छेबा ओनली 3 months टाइम बियो बा गरी अनि मन को हजे छे गरी जे सुवाई सेम बसी याबुरी का छे अदु चाम डेवलपमेंट तो केबा प्लीज बिल मी नो ये निंग मकान लगा अखोई करी तुम जगलो अखोई बिगेस्ट प्रॉपर्टी छे अखोई पॉलिटिशियन लमना और बिगेस्ट प्रॉपर्टी योर स्पाइट No in a moment, but we did head to go later. Biggest problem. Election with them, the Haidona idea, development with Vincent. Monitor don't know what the Yapana, one of the better construction of the Adubi, the Senano, US and the Luminal Objective. Manipuri National Council MNC Manipuri Youth Front of Assam Maifa Amade Young Manipuri Council Assam Yamkage Apunba Tausil Makada Assam Ge Maru Ebatongan Tongan Baluke Yagalwina Assam the Ladiba Manipuri Singe Yaifanabuge Manipuri Autonomous Council Tanbigi Matang the Mipam Ama Rongpur the Leba Kaisam Luhong Sang in the Pangchokre Kangabam Santi Kumarator ACS Namipa Mapu Amadi Tongan Tongan Ba Lub Singe President Singna President Member Sing Odina Pangchokiba Mifamadu that Diliba Miyamna Yamna Kupna Kanaraba Matunda Manipuri Autonomous Council Demand Coordinating Committee Assam Hana Mingthoma Committee ama Sem Kre Coordination Committee asige thau Punaba Siamen to ena Kangabam Santi Kumar Working Siamen to ena Advocate Ngangom Romakanta Convener ena Khetri Mayum Singajit Khankre Manipur Thaba Yaroi Haraga BJP MLA Singa Tumina Lesson Bagi Mahuta Akan Makongjang Sangsin Minerasi Thorak Lo Haina Hanagi Speaker Kundrapam Esigi MLA TS Lokesona Kundrapam Mayalekai Deleba Yaifa Lamzing Lob YLL na Sinba Ahumlak Suba YLL Trophy Pipe Men Esad Open Football Soccer Tournament Lesson Bagi Tharamda Fongdokre Tharamaduda Lokesona Makata Kibada Manipurasi Tangulaita Dana Lerapagi Awa Mayuk Nadinga Esida Gwalta Bida Manipur State Transport Ki Bus Dagi Manipur Mutalu Haina Harak Laba Fabada Miam Gimi Husingna Tumina Yang Donlay Tokpa Gimatam Oidre Manipur Thaba Yaroi Haraga Center Amadi State Gi BJP na Tumina Ladiba Siga Wahan to Karino Habasi Lamba Pangdre BJP Gi MLA Singna Lusing Laga Governor Yauna Mayilena Singda Taksin Pam Tokpudu Tumina Lesileba Si Libak Tibane Ladiba Irang Asida Center da Paliba Amadi Manipuda Masing Yamba Party Weduna Lengak Siam Naba Thorang Toriba BJP Party na Loisilakani Haina Bigi Tajaningai Laitre BJP na Center da Thorok Deba Todok Sing Asiga Mari Lenana Taba Paika Naba Taksin Bigi Mahuta Center na Haiba Makai GG Haiduna
तादुना लेरबगुमना तौरे बीजेपी अमरी बीजेपी दा थाजबा थमदुना चमिनरिबा पार्टी की एमएलए पुनमकना लुसिंगलगा मटिक साबा थबक पाइखनबा सेंटर दा हाइरुसी खोंसत अदुदा कांग्रेस की एमएलए मंगासु सरुक यागनी एमएलए सिंगना हाइबदा ताबिरक्त्रबदी पुन्ना फम थादोकमिनसी हाइखे लनाइगे नत्रगना पार्टी की खलगा लेबगी महोता लेबाकी दमकता पुन्ना खनमिनरगा अमतु ओइना थबक तमिनद्रबदी हेना लुसिलकनी हाइखे कांग्रेस एमएलए मंगा उपाय थोड़े तो कांग्रेस में उठना खदाम से खामन अपना सती लेकर वो करती हुआ है अरे वो इधर लगा सी दमकता और हम में निफो रे तो की लगा कोई मंगा सी निफो अपना तो बोला कहीं वो लगा कर करा ले हेला मत लो कैसे उपाय कैसे मोए बा लोने तो कांग्रेस से हम में सब को कोई से फला लगे मणिपुर में बता रहा कि मणिपुर की गाड़ी फाड़ो ना तेरे को फुट करो अब उल्टा भी नसी इमाले का दमक है ना माथा का ठोकना इमाले का दमक है मत मनाओ apa masa lu satu ini bro aku ini semua ini lagi apa लाई हाक्तक्तगी चन्नरक्लबा सही सनिरोम सुरबा संगांगई उसेकोन लेकाई के लंबी KIA मोटर्स के मपु ND मंगसाटा बमना नमदुना लंबी लौसिनखिबा अमदि संबल खाजिन फगी थवोंग यानिंगदबा फोंगदोक्तुना संगांगई अपुन बेलुप अमदि संगांगई उसेकोन गे मियामना वाकम मिफम चटखरे KIA मोटर्स ना लंबी खाजिन खरबा लंबी द फमदुना मियामना चटखिबा वाकम मिफम अदुदा लंबी हाइबसी मियाम गिने मियाम गी यeknaba ओइबिगनो मनी लेनाबा ऑथोरिटीज तिंग लम लैबदा फील्ड कुमलगा लेकाई यावना सार्वे तोबियो सेंजाव पाइबा सिंग लाराबा सिंगबो तुहत्पीबगी थवोंग यानिंगदे लेकाई गी थिंजिन खराबा लेरक खुलक्ता हांगदोकदबनी हाइबा पेलेका सिंग सिजनखे ngasi वाकत मिफम अदुका मरी लेनना रासम तोमकब मियोय अमना डाक नंबर पल्ले हाइदुना लेकाई गी लंबी थिंजिनदुना लंबी मनुंगदा लेबा मियो सिंग चतोक ससिन याहंदबा हाइबसी पेंडे एंडी मंगसाटाबम दा लेकाई गी मियामना हाइजबा याबा हाइजदुना महाकी फंगम थोकपा लम लोबिरो अरेंबा लम लेकाई गी मियाम गे येंगलगा थंबीरमो हाइबसु ताबिद्रे थवोंग असिदी सेंजाव पाई हाइदुना लोबु खुत्ता पाइदुना तौनिंगबा तौगनी हाइबगी थवोंग अमगुम लेकाई गी मियाम द उरे थवोंग असिना लेकाई गी मियाम गे थमुइदा तसेंगना नुंगाइतबा फावले लेकाई गी मियामना पेंदबा हेंगलक्तुना पामदबा थोदोक्सिंग थोलक्लबदि मदुगी दायित्व मसाना लौजगदबनी लेकाई मियामना थिंगबा ngamloi हाइखि मागी पॉइंट दुमा यामना तुना ओलगा मागी पॉइंट कुनगा मरी दु लौबिरो अरेम पॉइंट दु थंबिरमो लैरमद्रे अखोय लंबी से थिंजल जो अखोय कसो अकाइबा लेते मियाम गे ओइबा पोतुदी मियाम द थंबिरमो होजे लम मपु ओइरेबा तावरम तेजमनी आइरेबा निपा जे हिंगी मागा छु फमिनरगा वारोय सिंजित लोसनबो होनबियो मसिने अखोयना थमजनिंगे पैसा पाई लाइर मीबु तुहत्कनी आबगी वाखल लोंदुदी तादोकपियो अइगी दाग नंबर द चल्ले अदुनसु तिदिम रोलुम द मा लौसनबा यागद्रो कोइना मंगोंदा थेमबा याबा हाइबा याबा रिक्वेस्ट तौबा याबा कोइ तौरे अदुमा फुलहुम गाकनी आइ फुलहुम जिजु कर्म कंडीशन दा गेट पानगनी आइ सो लोनगनी आइ अदु मी पर्सनल खरा मा अदु चललोय हेता हाइ अदु मिओय बांगी वांगांग सांगांग लाबा ngasi kunsuba oina ikone wak manipur na hero part 1 da leiba cell help group SIG ge ima ibel singamaru oina tilota manalu singba ima singa pullaga lekai da taba plastic khungalaga asok traders ta recycle tonaba sinakre ikone wak manipur ge president sinthangamba lasamna aikoi puna makna hona minaraga environment kanbigi akan makhongjang sangsin minaraga plastic pollution leheloisi lubanan balamdam ama ohenna ba honrasi haike मियामनसु प्लास्टिक अमदि अतै वेस्टिंग मफम चाना थमकांदा साइथोक्तबिदा मफम चादबदा हुंदोक्तबिदा मफम चाना थमसी अदु लुबनान बलमदा मु ओहेनबदा अखोय खुदिमकि थौदांग अदु यामिनरकांदा लुबनान बलमदा मु ओहेनसी एनवायरनमेंट कनबदा अखोय खुदिमक सरुक यामिनसी हौजिक्ति मखन मखा कयागी क्लाइमेट चेंज की सैथेंग असि फंगलबनिना मसी अखोना खंगमिनरकांदा मसीदगी ngathoknanaba aying asagi khal kaitharaklibा nungju nungsa chang naidriba si khara doju phananaba khoi punamangna honaminerga environment kanmade khoi kudimak saruk yaminasi
Manipur State Rural Livelihood Mission ge miyang makada kaino GP ge oina lam ahingba village level federation kaino thongkha na BPRP Social Development Plan ge manungsana kaino village po plastic free zone ohenabage pandamda ahan ba hogdokpu oina lam ahingba village level federation gi manungda leiriba SISG amade khongang aduge miyo singapurna saruk yaminaduna plastic bottle kg 500 hena khongotpa ngamkibaga loinana marilena busna khusna kre Miyam gi ihogda asok apan nanglabi ima sing RPI athawale Manipur State ke lusingba singna rimsta chatuna haktengana solidarity utkre RPI athawale gi Vice President sapam kanglei palna Manipur haibo hai ase mitop singdidi isam samba wahi ama oina khalam gani aduba Manipuri miyam ge mafam dadi thawai ga onabada pamu daba wahi amane ihawasna Manipur gi damakta thawai katpa pamu de haibadu utli miyam gi ihawda asok apan nanglakpada kaidongnungda lanai tahalusi haike Changsilib Miamgi Hosida Sokapan Bayoragasu, Lanai Taroi, Miamgi Koi Lepi Haidana, Solidarity Utpakoi, Mafam State Laksavani, Manipurgi Wang Wadagi Lakpa, Mitop Singna, Manipur Nata Visingnadi, Manipur Haiba, Akogi Mingtola Sa, Supnagi, Wahi Amoina, Kalamgani, Adu Manipuri Miamgi, Tamoidadi, Masa, Akogi Tawai Katpa Pamudaba. Sibaki daba adugumba thamoigi oiba khoigi keno mane sa ngasi miyam na utle miyam gi thongna na utkhrai ba sai thamjaninge aduna matung tarakpada su miyam gi asokana yaurko matamda aikoi RPI athwale Manipur State na akoi soidram ke solidarity uchagani amadi miyam gi ihosiga loina na akoi punna chatminari haibo pham sai miyam da thamjare ISTV network ki home protection to ediba sanage korbak thakta season 2 ngasidagi number hokre season asigi oina oza ningombam rupa chandra ahan by episode oire Manipuri matamesagi musical league sibo ngaktuna thamnaba ahlaman singa thambiraba masak mawong amasung chanabi singbo Matamgi ahongba kaihendana ngaktuna thamnaba sanage korbak thakta season 1 2010 da ISTV network na puthoke Laiwai Kraba Manipur ke sakna raba musicologist vocalist music expert Rasam Birendra Kumar ge Magutra Suba Mapok Kumon Nimita ahan ba oina recording tawkiba tharam amane season 1 da yawkiba isai sakpa ngamliba oza sing amade sanage korbak thakta karakpa yaraba anoba artist singbo tharam asida puraktuna miyam da khudol tamlagane Ki mai thung khum liba samlang do hai kat lo sana ki khoi rang halle ai ki thamo se nan ki mai thung khum liba samlang do hai kat lo sana ki khoi rang halle ai ki thamo se Ifak film ge Yahoo Chengba Khoimuda Dada Saheb Phalke Film Puruskar of India amade Best Feature Film Award pidun ikai khumna kre ngarang numidang Mumbai ge Nehru Center ge auditorium da pangthokiba film award ceremony ge tharam amada Dada Saheb Phalke Film Puruskar of India 2024-25 film sige story writer amadi producer Dr. R.K. Nayan Sana Devida khusin rakhibane amadi Aurangabad leba Maulana Azad Research Center da pangthokiba Mari Suba Idol International Film Festival 2025 ke award ceremony da lemjaningai orba best feature film award 2025 film asigi director da pidun ikai khumnaba ulakhibane ningsing mayai sahi asigi January 8 da film asi release tawkhibadege hojik fabada national amari international ge tongan chungan film kungi mathakta saruk yakhre Khongman Mangzil mamang da leiba ningthebi Manipurna sponsor tawduna Oriental Club Khongman Mangzil ge Humfunipan Suba Foundation Dega Mari Lenana Nomagi Oiba Lemna Midlayamagi Ke Mama Ningchebi Optics Common Mangzil Mamang da Pangthokre Ke Madu da Miyoi Samaram da Layamaga Lenana Anoke Mathau Taba Singdasu Ataba Mamalda Pangan Ki Hairi Royal Riders Manipurna Tha Amasu Majatharak Liba Taramari Suba Mahausa Ima Ningsing Thage Saruk Amu Oina Layak Pasangdam Nabagi Taram Ama Ning Tem Pukri Mapal Daleba
LCP Eco Factor Pangthokre Clean and Green Environment Haiba Timda Category Anige Mahirui Sama Yankaido Masaruk Yaki Category Eda Wankai High School Ge Kangenbam Zoi Maitena Ahanba Anisaba Posistanda St. George School Ge Mahirui Sagol Sempurel Mangang Amasung Aumusaba Posistanda Wankai High School Ge Mahirui Kangenbam Chandra Maitena Takre Category Beta Heritage Convent School Ge Mahirui Nomaitem Parongan Bana Ahanba Pitambara English School Ge Sanahen Oinamna Anisuba Amasung Nongpok Mahikolgi Seram Zosita na Aumusuba Takre Matang Thagi Manga the Pangtokodaba World Environment Day da Manamatum Singyan Tokani Haide Tenta Kuno Development Association Sinuna Manamatum Yantopagi Taram Tenta Kuno Ikop Ningto Living the Pangtokre Taramadu da Ward number 2 Tentagi Nominee Boisa Tenta GPG member Ningtozam Nila Kamal Association Gi President Akwizam Lal Mohan Dr. M Nara Manipur University Ki Life Science Ki Guest Faculty Dr. Narem Ombi Salam Himika Narem Brozent Amasung Ketri Mayum Priyo Barta Susaruk Yaki Yimzau Laidembi BLF Tongzu Part 2 Tongzu Apunba Multi-Purpose Cooperative Society na Career Counseling ki matang da nomagi oiba awareness ke tharam ama Tongzu Part 2 namairak pumlekai de leiba Yimzau Laidembi BLF ke office da pangthokre tharam asida resource person sing na career counseling ki matang da wangang ke Second Kaklen Suza 9A Side Football Tournament Kaklen Suza October Ground Fubalada Ngarang Haudokre Haudopagi Tharamda Hanagi MLA M Prithviraj Singbana Saruyaki Tournament Asigi Ahanba Sanakiba Mesta RFCC Kainungna YSC Sirbonbo Gol Amasinoda Maitiba Pikre Punna Tim Talagani Parna Tournament Asid Saruyari Manipur Amateur Boxing Association Mawagi mi Makada Thobal District Amateur Boxing Association Thobal na Sinduna Manga Suba Thobal District Boxing Championship 2025 Wangjing Hectopopi Awang Lekai de Leba Mahesh Boxing Academy da Sanaroi Punna Mautra Mangane category Manga da Saruk Yadana Pangtokre Yasenba Construction Private Limited Thobal Okramna sponsor Toroga Pangtopa Championship Aduda Junior Girls Ki Kezini Funipangi Bauta T Brenina Gold S. Twebisa na silver junior boys ki keji yankai ki bauta N Pradesh na gold Y Srinivas na silver elite women ki keji nifunipan ki bauta Ice Karuna na gold E. Thoisana silver elite women ki keji yankai matwe ki bauta N Mandana gold Rosita Maibam na silver youth men ki keji yankai mga ki bauta T. Ice Noctum na gold N Paringan bana silver youth women keji yankai KZ Nifuga Humdoidegi Nifuga Manga Faubada M Arunana Gold L Sauber Debina Silver Mini Boski KZ Kuntra Mangagi da M Ronald na Gold Mushroom Sakil na Silver Aduga Mini Gaski KZ Nifutaruki da L Jaya Lakshmi na Gold Aduga L Lantuena Silver Funke Championship Asigi Loisenbagi Tharamda Jila Parishad Member Hairok Marangtem Rasmani Retired Assistant Director Sai Konsam Michael Amasung Principal IRE Group Institute Wangjing Dr. N Rajiv Kumar na Ate Mitungnan Singh Oiduna Sanru Singh na Mana Matum Singh Yantoke Manipur State Women's Yoga Association gi asobo thaudang lorumbe saknairaba Yoga Sanroi Rajkumari Nirmalana Laikidabada Association Asin Awaba Fungdokre Lisingani Tareta Guru Ketrada Pangtukiba Ahanba National Women's Yoga Championship ta Nirmalana Ahum Suba Position Funke Lisingani Nifanda Rishikesh ta Pangtukiba Anis Suba National Yoga Championship ta Ahanba Position Tamasong Lisingani Mapanda Amritsar da Pangtukiba Ahum Suba National Championship ta Anis Suba Position Loki Haide Hazir Oshalakpada Marueba Pau Amukahna Governor Lakadaba Tidim Lambi Paringda Miyamna Kongjang Sangsin Kre Police Ka Mugna Batokre Governor Makhagi Lambida Chatpa Ngamdabadigi Airport ge Kangla Fawa Helicopter da Laknaba Matungda Rasbaban Yokre Amasung Makatana BJP na lengak labadi India hogot pangamloidaba phibam amada soidana laklagani haina All India Kisan Congress ki Chairman Sukhpal Singh Khairana haikre Hoji Fawagi de Pm-Istv Chandok Sriba Pamatanga Suwaida Tension Jari Miyang Tabidi Mayam